Thobal District ki Tekcham da Leba Standard Library cum Youth Organization SLYO Lingkhatkhibagi Kuntra Homdoi Suba Mapok Kumon Thouram si Tekcham Maya Lekai Community Hall da panhthokkhre Thouram adu da SLYO gi President Saubam Churen UCN gi President YK Jiren SLYO gi Founder President N Maino Khongjom Standard English School gi Retired Principal N Syamananda ex Langathel Jila Parishad Member S Kulavidu Tekcham Gram Panchayat ki Chairperson L Damayanti Tekcham Girls Upper Primary School ki Headmaster Mutum Tombi Masa amadi Tekcham Maya Lekai Maya Paibi ki President N Babita Devi na mathang sinna Athoiba Mitunglen Singh oina saruk yakhe Athoiba Mitunglen Singh oina Singna organization ki Firaz Singh Khatuna hongdokhiba thorom adugi saruk ama oina chahi ani hena chatharakliba irang asida laikhidraba lamdam asigi athauba singda ikai khumnaba utkhi amadi organization asigi naungna thaupu odaba member singda charge sinaba kalunina mamangda thaupuramba member sing amadi Tekcham gi tongan tongamba club ki achamba khudo singsu tamkhe athoiba mitunglen gi warot pirduna United Committee Manipur UCN gi President YK Jiren na haikibada club amana mapung fana leiba ngamlabadi leikai adu mapung faba chawkhatpa leikai ama oiba ngamgani chawkhalakpagi matung ina ekhoi gi naha singda pirakliba chaithing mayam asi mama mapa sing amadi naha singna khangdaba yadaba tanja adu yoroklabani ekhoi gi mangda hojik singnaba ama mayok muduna leiribani hayaduna singnaba mayam asi thengnaba honabada maitai khunai asigi leikai leikai da leminariba singlup maira paibi amadi club haiba lup ahum sina puksel sengna wakhalon manana chapminaba mathau tai horogliba aikhogi isai su sing asi phajana takpi tambi hoba ama changi makhoibu phajana lamjing biraba matamda leikai adu chawkhatpa afaba orakadoribani masida club ke thaudang yamna chawi aikhogi khunai asi amaga yengthina bagi phibam amada leiribani maram aduna hawrogliba naharo singda phajana takpi hongsi haiduna club amana tawgodoriba thabak adun leikai adugi leiba laibak lepkadoribani haiki direna makhata na hai leikai gi lamdam amagi thabak tawgodoriba club amabu mayon chumgadoriba singna kathokpagalena thamoi singba ama changi luchingba ama oina haidokhiba wangak na chatpiba yamna mathau tai haiduna tingjang kajang daba khunai ama semsi hairgadi aigi imung achangba mi amamam oina ba semsi haiki organization umsung leiribu singsina madugi phajaba guidance ba pibi rakanda lekai do sokhatpa khunai ma oina bo ona bada club ki responsibility de hujik yam sawe matama club ki responsibility rei dawra hoisi khoi khunai si Haji tapna ngasi dia koi amaga ki marakta leiriba crisis management tawna wonaba crisis ina maro morkanda koi si tangdu leita daba punsi mahing amada leiriba khunai si da koi gi haurai ba naha sing si maru oi dai koi na fazana ma koi bu guidance bibi ba masangi